Nagaland Lengakna Hornbill Festival Manungda Nagaland Liquor Total Prohibition Act ase KOMTHOKTUNA Yoo Yonba AMADI Thakpa Yahankhibagi Mayok Nagaland Baptist Church Council Nbcc na Nungnangba Phongdorakli Nbcc ki General Secretary Reverend Dr. Jelho Keho na hai ek asigi akhanaba provision singi makhada medical purpose ki damak military personnel sing amadi hotel famba sing khaktana Yoo Yonba yahanba asina ek asigi wahanthok aduga chanadaba ama ohele ek asi chatnadabasu lu kaina Nagaland da yu kaya leptana pusilakpana lenga amasung church ke marakta ek asi makatana chatnakhigadra natraga Lokthokradra haibagi matangda matam sang na yetnaduna lakhibani Reverend Dr. Jelho Keho na makatan hai yu tingbagi ek ase tourist singidama komthokliba asigi wahanthok kadino haibasi achauba wahang ama oiri tourist amadi visitor sing na Hornbill Festival da lakliba si Nagaland ge fajaraban nat amadi chatnabi sing adu yengba lakpani yu thakpa lakpana ti hainasu mahakna makatana phongdokhi